Hello guys, ꯑꯩꯈꯣꯏꯒꯤ 10K ꯐꯥꯔꯦ 10K ꯐꯥꯔꯕꯅꯤꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯑꯩꯈꯣꯏꯅ ꯍꯥꯏꯈꯤꯕ ꯃꯇꯨꯡ ꯏꯟꯅ Q&A ꯑꯃ ꯇꯧꯖꯒꯅꯤ Q&A ꯁꯤꯒꯤꯗꯃꯛꯇ ꯀꯩ ꯃꯊꯧ ꯇꯥꯅꯤ? ꯀꯩ ꯃꯊꯧ ꯇꯥꯅꯤ? ꯒꯦꯁ ꯇꯧꯋꯣ ꯀ꯭ꯋꯦꯁꯆꯟ ꯃꯊꯧ ꯇꯥꯅꯤꯌꯦ ꯑꯗꯣ ꯐꯔꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯚꯤꯗꯤꯑꯣꯁꯤꯕꯨ ꯌꯦꯡꯕꯤꯔꯣ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯀꯣꯃꯦꯟ ꯁꯦꯛꯁꯟꯗ ꯆꯪꯕꯤꯔꯒ ꯅꯣꯏꯒꯤ ꯑꯄꯥꯝꯕ ꯍꯪꯅꯤꯡꯕ ꯆꯦꯅꯦꯜꯁꯤꯒꯤ ꯃꯔꯝꯗ ꯀꯥꯔꯇꯨꯟꯁꯤꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏꯒꯤ ꯄꯔꯁꯅꯦꯜ ꯈꯔ ꯑꯣꯏꯕ ꯃꯔꯝꯗꯀꯣ ꯑꯗꯨ ꯄꯨꯝꯅꯃꯛ ꯍꯪꯕꯤꯔꯝꯃꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯈꯨꯝꯅꯕ ꯇꯧꯖꯔꯛꯀꯦ ꯉꯝꯅꯕ ꯑꯃꯗꯤ ꯑꯃꯠꯇ ꯆꯤꯊꯗꯅ ꯈꯨꯝꯅꯕ ꯇꯧꯔꯛꯀꯦ ꯑꯗꯨꯕꯨꯀꯣ ꯌꯥꯝ ꯂꯨꯕꯗꯤ ꯇꯧꯅꯨ Okay then, let's begin the story. Ay kang deko ay tumudroban. Ima, namong nupise. Nang jaki badiki tawri lasi ulit na. Se. Ima nang kaiga biro ima. Kanino ni minara mga samlik na hap ko ni ay. Ocha, ay luxury. Lengjalo. Kai da lingchalo ay no. Lengjalo ay ba nati? Lengjalo ay ba? Ay ba di pamo ay ba? Ha, tawno ja tawno. Tumang balay te to. Nang laga lay to. Kana na chak pito ba nang yung nakichak pulaga laki di yani. Kari, asuya mo sita ba? Ocha, hanging ha tatok pa ni nang sisu. Don't be serious, okay? In this house. I am in this house. Ocha, pullabo ja. Pondera, lai son ni. Magun yan kay balay son mali. Hay ma, nangi osana tauraga po magun lai trati. Hoy ocha to lay son ahu masina ko yung datori basin daloy na paradro. Ha, basi amtang haibiyo. Kara budi pani. Ado nang yum de talaga amuktang yang thokpatani. Ado nang na iga hari bese mak hingning ida kai toromge wari oina khara lirau dana. Ocha, sidringai mamangi khara wari do lisarakke. Hoy, tage. Ocha, ekui ga se angakpani. Mani sidringai mamangdane tawramba lila haibabu. Nongalakpadagine numit taba phawba lamben sida kanana kari tawri kanana kari chatli adum yengduna laikrabani adugane mi ama phawba chatpa yade tumit phawba paiba yade mana pangang de pangchei ta chei doiba ai kai da no chali dubo ai mang de chakanu tening de ai nunu pajabati kai no ne mai chai ne ima kai ni tori bisbo karino tori basibo an hari sibo se mai chai se udro asas ima to ai to gise as ai ga kengo ai suk ting kan sida kai do biramino chakhum sida karino ai tawning tawgani na thawro ha hoi ne tawning adu sukari gino mai thado mesibo ai khangje de tawje de kaino ni adudi laila tawrira hai ma ine tawje de hai ma da ai ngota tai ne salage ro nang dito kanino ni ai ga nang na sida na tumde le mi nang na tawdana kana tawdino ni himai pema hoji kan mau sing se tawri se ora basibo pila bane kai bu hai ra ke na hai ngam kheda ko hoji kan mau sing se henung damba uri banatro kai sum me khangje de bin na nai engon da tawri ba lila se karino khaida biro kari lila no ne akpani ne khan boy khanjaru de nati ne ga kari maram gi da mata mai se chauri bano pochei puna ma se mang ta kana luri sibu ai kari mo ha da ai sangjar ruida khangje de tawje de Gabo, mera jau le bro. Kanano kau rito Gabo ai ni anggo jau ni mera jau le itro. kai ma thau ta ge kai do balai no nang Nati ne gabo keno mera jau do school chalo idro. Adu hau balai ni. khangje de chalo Kari hanu bino sibo. Oh mera jau do le rati anta ko thopiro. ngamoi tau ni nga nang he hau na ko ta na ba
ꯄꯦꯜꯂꯦꯗ ꯍꯅꯨꯕꯤ ꯅꯪ ꯑꯁ ꯄꯥꯏ ꯆꯠꯂꯦ ꯆꯠꯂꯣ ꯅꯥꯇꯣꯟ ꯌꯥꯎꯗꯕ ꯑꯩꯒꯤꯗꯤ ꯌꯥꯎꯏ ꯅꯪꯒꯤꯗꯤ ꯌꯥꯎꯗ꯭ꯔꯤꯕ ꯍꯅꯨꯕꯤ ꯀꯣꯆꯣꯛꯄꯤ ꯍꯩꯃꯥ ꯀꯌꯥꯝ ꯇꯧꯁꯤꯠꯇ꯭ꯔꯤꯕ ꯑꯉꯥꯡꯅꯣꯅꯦ ꯅꯃꯥꯏꯗꯨꯒ ꯑꯃꯨꯛꯇ ꯊꯥꯖꯤꯟꯒꯅꯤ ꯈꯪꯉꯣ ꯑꯩꯉꯣꯟꯗ ꯎꯁꯤꯠ ꯊꯑꯣꯏꯗꯗꯅ ꯇꯧꯔꯗꯅ ꯌꯨꯝ ꯆꯠꯂꯒ ꯊꯕꯛ ꯇꯧꯔꯨꯒꯦ ꯃꯁꯤꯗꯤ ꯍꯩꯃꯥ ꯆꯥ ꯊꯧꯋꯥꯅ ꯐꯝꯍꯜꯂꯝꯃꯒ ꯀꯥꯏ ꯆꯠꯂꯤꯅꯣ ꯃꯁꯤꯕꯨ ꯑꯩꯒ ꯌꯨꯝꯗꯣꯟꯗ ꯅꯠꯇꯦꯅꯦ ꯁꯣꯟꯗꯅꯤꯅꯦ ꯀꯗꯥꯏ ꯆꯠꯂꯤꯅꯣ ꯃꯁꯤꯕꯨ ꯑꯩꯒ ꯂꯥꯎꯅꯦ ꯊꯨꯅ ꯑꯩꯕꯨ ꯇꯥꯒꯅꯨ ꯌꯨꯝ ꯈꯪꯗꯕꯩ ꯇꯥꯏꯞꯇ ꯑꯩꯕꯨ ꯁꯣꯟꯗ ꯌꯨꯝ ꯂꯩꯌꯦ ꯈꯪꯉꯤ ꯑꯩ ꯌꯨꯝ ꯆꯠꯂꯤꯅꯤ ꯑꯩꯉꯣꯟꯗ ताकलꯛꯀꯅꯨ ꯑꯁ ꯑꯩ ꯄꯦꯜꯂꯕꯅꯤꯀꯣ ꯑꯩ ꯄꯦꯜꯂꯕꯅꯤ ꯂꯥꯎꯅꯦ ꯂꯥꯡꯒꯅꯨ ꯇꯥꯅꯤꯡꯗꯦ ꯅꯨꯅꯨ ꯑꯩ ꯀꯩꯅꯣ ꯃꯅꯤꯡꯗ ꯊꯣꯛꯀꯦꯅꯤ ꯀꯔꯤꯒꯤꯅꯣ ꯒꯥꯕꯣ ꯑꯩ ꯏꯔꯨꯖꯒꯦꯅꯤ ꯍꯦꯔꯒꯕꯣ ꯀꯩꯅꯣ ꯅꯨꯡꯗꯥꯡꯁꯤꯒꯕꯨ ꯅꯥꯔꯛꯀꯅꯤ ꯇꯧꯔꯨꯅꯨ ꯑꯗꯨꯝꯕ ꯇꯨꯝꯃꯣ ꯅꯨꯅꯨ ꯑꯩ ꯏꯔꯨꯖꯒꯦ ꯑꯩ ꯉꯁꯤꯒꯤ ꯏꯔꯨꯖꯗ꯭ꯔꯤ ꯉꯁꯤꯒꯤ 10ꯔꯛ ꯁꯨꯔꯝꯃꯅꯤ ꯂꯨꯖꯔꯤꯕ ꯃꯄꯥꯟꯗ ꯑꯗꯨꯝ ꯏꯁꯤꯡ ꯁꯥꯟꯅꯔ ꯂꯩꯈ꯭ꯔꯕꯅꯤ ꯇꯨꯝꯃꯣ ꯌꯥꯔꯦ ꯑꯩꯅ ꯂꯨꯖꯗ꯭ꯔꯤ ꯍꯥꯏꯗꯤ ꯂꯨꯖꯗ꯭ꯔꯤꯗꯅ ꯀꯩꯅꯣꯅꯦ ꯅꯣꯏ ꯅꯃꯥꯅ ꯆꯥꯅ ꯑꯩꯕꯨ ꯑꯉꯥꯎ ꯁꯦꯝꯃꯒꯦꯔꯣ ꯑꯩ ꯈꯪꯗꯦꯕꯣ ꯒꯥꯕꯣ ꯑꯩ ꯇꯨꯝꯃꯨꯔꯒꯦꯕꯣ ꯑꯩ ꯍꯌꯦꯡ ꯑꯦꯛꯖꯥꯝ ꯂꯩ ꯇꯨꯝꯃꯣ ꯒꯥꯕꯣ ꯅꯨꯅꯨ ꯑꯁ ꯄꯦꯜꯂꯕꯅꯤ ꯅꯣꯏꯁꯦ ꯏꯃꯥ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯒꯥꯗꯣ ꯕꯥꯊꯔꯨꯝ ꯃꯅꯨꯡꯗ ꯁꯤꯗꯨꯅ ꯇꯥꯅ ꯂꯩꯔꯝꯂꯦ ꯑꯁꯤꯅꯤ ꯋꯥꯔꯤ ꯍꯥꯏꯕꯕꯨ ꯑꯣꯖꯥ ꯑꯣꯀꯦ ꯐꯔꯦ ꯅꯪ ꯉꯁꯤꯒꯤꯗꯤ ꯍꯜꯂꯣ ꯍꯌꯦꯡ ꯑꯌꯨꯛꯁꯦ ꯑꯩ ꯉꯟꯅ ꯂꯥꯛꯑꯒ ꯀꯔꯤ ꯇꯧ ꯌꯥꯕ ꯍꯥꯏꯕꯗꯨ ꯌꯦꯡꯅꯔꯁꯤ ꯍꯣꯏ ꯑꯣꯖꯥ ꯌꯧꯔꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯌꯨꯔ ꯃꯣꯁ ꯋꯦꯜꯀꯝ ꯄꯟꯆꯕꯇꯤ ꯑꯣꯖꯥ ꯂꯥꯛꯇꯤ ꯂꯥꯛꯄꯤꯔꯦ ꯑꯗꯣ ꯀꯔꯤ ꯆꯥꯒꯅꯤ ꯆꯤꯛꯀꯟ ꯃꯐꯩꯒꯟ ꯑꯃ ꯇꯧꯔꯛꯑꯣꯗꯅ ꯑꯗꯨꯅ ꯅꯨꯡꯉꯥꯏꯒꯅꯤ ꯆꯥꯕꯗ ꯈꯔ ꯑꯣꯖꯥ ꯌꯦꯟꯗꯤ ꯂꯩꯇꯦꯕꯣ ꯆꯥ ꯑꯣꯏꯅ ꯊꯛꯑꯣ ꯍꯣꯏ ꯐꯔꯦ ꯑꯦꯗꯖꯁ ꯇꯧꯔꯒꯦ ꯑꯗꯣ ꯅꯪ ꯅꯨꯄꯥꯗꯤ ꯄꯥꯕ꯭ꯂꯣꯗꯤ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯑꯣꯖꯥ ꯃꯥꯗꯤ ꯁ꯭ꯀꯨꯜ ꯆꯠꯈ꯭ꯔꯦ ꯑꯦꯛꯖꯥꯝ ꯂꯩꯌꯦꯅ ꯑꯉꯥꯡꯒꯤ ꯑꯗꯣ ꯃꯥ ꯂꯩꯇꯕꯁꯤꯅꯕꯨ ꯑꯩ ꯑꯣꯖꯥꯗ ꯀꯧꯔꯛꯏꯅꯦ ꯃꯥ ꯂꯩꯔꯗꯤ ꯑꯁꯨꯝꯕꯁꯦ ꯌꯥꯔꯣꯏꯕ ꯑꯣ ꯐꯔꯦ ꯑꯗꯨꯗꯤ ꯏꯕꯥꯅꯤ ꯇꯔꯣ ꯌꯨꯝꯁꯤꯗ ꯂꯩꯔꯤꯁꯦ ꯑꯣꯖꯥ ꯏꯕꯥꯅꯤꯇꯅꯤ ꯑꯣ ꯌꯥꯝ ꯐꯔꯤꯅꯦ ꯐꯔꯦ ꯑꯣꯖꯥ ꯑꯗꯨꯗꯤ ꯍꯧꯔꯁꯤꯔꯣ ꯉꯥꯏꯈꯣꯅꯦ ꯅꯪꯕꯨ ꯊꯨꯃꯟꯗ꯭ꯔꯣ ꯑꯩ ꯍꯥꯏꯕꯗꯤ ꯑꯣꯖꯥ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯊꯕꯛ ꯇꯧꯊꯣꯛꯄꯩꯗꯣ ꯍꯧꯔꯁꯤꯔꯥ ꯍꯥꯏꯕ ꯍꯣꯏ ꯍꯧꯔꯁꯤ ꯅꯪ ꯃꯅꯥꯛꯇ ꯐꯝꯃꯒ ꯂꯥꯛꯑꯣ ꯐꯝꯃꯦ ꯑꯣꯖꯥ ꯍꯧꯔꯁꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗꯤ ꯌꯨꯝꯁꯤꯗ ꯂꯩꯔꯤꯕ ꯂꯥꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯀꯧꯊꯔꯦ ꯍꯥꯏꯔꯒ ꯃꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯑꯗꯣ ꯑꯩꯈꯣꯏꯅ ꯍꯪꯒꯅꯤ ꯑꯗꯣ ꯍꯪꯉ ꯃꯇꯨꯡꯗ ꯃꯥꯅ ꯀꯔꯤ ꯄꯥꯝꯃꯤ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯅ ꯍꯥꯏꯍꯜꯂꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯇꯧꯔꯅꯤ ꯑꯗꯨꯒ ꯇꯧꯕ ꯂꯣꯏꯔꯒ ꯃꯥꯕꯨ ꯌꯨꯝꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯈ꯭ꯔꯅꯤ ꯑꯁꯤꯅꯦꯕ ꯑꯩꯈꯣꯏꯅ ꯇꯧꯒꯗꯧꯔꯤꯕꯁꯦ ꯈꯪꯉꯦꯗꯅ ꯌꯥꯝ ꯐꯖꯕ ꯋꯥꯐꯝꯅꯤ ꯌꯥꯏ ꯑꯗꯨꯗꯤ ꯑꯩ ꯍꯧꯔꯒꯦꯀꯣ ꯅꯪꯁꯨ ꯑꯗꯨꯝ ꯀꯣꯟꯁꯦꯟꯇ꯭ꯔꯦꯠ ꯑꯣꯏꯅꯕ ꯇꯨꯃꯤꯟꯅ ꯂꯩꯌꯨꯀꯣ ꯋꯥ ꯉꯥꯡꯕ ꯌꯥꯗꯦ ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯉꯣꯟꯗ ꯑꯣꯏꯅ ꯂꯥꯏꯗꯣ ꯆꯣꯡꯁꯤꯟꯈꯤꯒꯅꯤ ꯈꯪꯉꯦꯗꯅ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯍꯣꯏ ꯑꯣꯖꯥ ꯇꯝꯅ ꯂꯥꯏ ꯌꯨꯝꯁꯤꯗ ꯂꯩꯔꯤꯕ ꯇꯝꯅ ꯂꯥꯏ ꯂꯥꯛꯑꯣ ꯅꯪ ꯂꯥꯛꯑꯣ ꯑꯩꯅ ꯀꯧꯔꯤꯕꯁꯤ ꯇꯥꯔꯕꯗꯤ ꯄꯟꯆꯕꯇꯤꯅ ꯀꯧꯔꯤꯕꯁꯤ ꯇꯥꯔꯕꯗꯤ ꯅꯪ ꯃꯐꯝꯁꯤꯗ ꯂꯥꯛꯑꯣ ꯑꯩꯈꯣꯏꯅ ꯅꯪꯕꯨ ꯋꯥꯍꯪ ꯈꯔ ꯍꯪꯒꯅꯤ ꯑꯗꯨ ꯅꯪ ꯈꯨꯝꯃꯔꯣ ꯂꯥꯛꯑꯣ ꯂꯣꯏꯔꯕꯣ ꯑꯣꯖꯥ ꯅꯪ ꯇꯨꯃꯤꯟ ꯂꯩꯌꯨ ꯍꯥꯏꯔꯒ ꯀꯔꯤꯅꯣꯅꯦ ꯇꯨꯃꯤꯟ ꯂꯩꯌꯨꯅꯦ ꯂꯣꯏꯔꯕꯣ ꯑꯣꯖꯥ ꯑꯩ ꯂꯥꯛꯑꯦ ꯍꯩꯃꯥ ꯀꯩꯅꯣꯅꯦ ꯇꯣꯡꯈ꯭ꯔꯦꯅꯦ ꯇꯧꯔꯤꯁꯦ ꯊꯣ ꯅꯪ ꯊꯨꯅ ꯊꯣꯛꯑꯣ ꯀꯩꯅꯣꯝ ꯇꯧꯋꯤ ꯑꯣꯖꯥ ꯂꯥꯏ ꯇꯣꯡꯈ꯭ꯔꯕ ꯈꯪꯈꯤꯅꯦ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯅꯪ ꯇꯨꯃꯤꯟꯅ ꯂꯩꯌꯨꯅ ꯍꯧꯖꯤꯛ ꯑꯩ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟꯁꯦ ꯑꯃꯨꯛꯀ ꯍꯧꯔꯒꯦ ꯅꯪ ꯇꯨꯃꯤꯟꯅ ꯂꯩꯌꯨꯀꯣ ꯃꯈꯥ ꯇꯥꯕꯗꯣ ꯑꯩ ꯍꯧꯔꯛꯑꯗꯕꯅꯤ ꯅꯪ ꯇꯨꯃꯤꯟꯅ ꯂꯩꯌꯣ
ꯂꯩꯔꯤꯕ ꯂꯥꯏ ꯅꯪ ꯍꯧꯖꯤꯛꯇ ꯊꯣꯛꯑꯝꯃꯦ ꯑꯩꯁꯨ ꯈꯪꯉꯤ ꯑꯗꯣ ꯅꯪ ꯑꯃꯨꯛꯀ ꯂꯥꯛꯑꯣ ꯑꯩꯅ ꯇꯥꯟꯊꯣꯛꯈꯤꯕꯗꯣ ꯉꯥꯛꯄꯤꯌꯨ ꯑꯩꯕꯨ ꯋꯥꯔꯧꯒꯅꯣ ꯂꯥꯛꯑꯣ ꯅꯪ ꯑꯃꯨꯛꯀ ꯂꯥꯛꯑꯣ ꯀꯥꯏꯗ ꯂꯥꯛꯇꯣꯏꯅꯣ ꯄꯟꯆꯕꯇꯤꯗ ꯇꯣꯡꯗꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯃꯄꯥꯟꯗ ꯑꯗꯨꯝ ꯂꯩꯌꯨ ꯍꯥꯏꯕ꯭ꯔꯣ ꯑꯁ ꯑꯣꯟꯊꯣꯛꯄꯅꯤꯗ ꯄꯟꯆꯕꯇꯤꯗ ꯇꯣꯡꯉꯅꯣ ꯃꯄꯥꯟꯗ ꯂꯩꯌꯣ ꯃꯄꯥꯟꯗ ꯁꯣꯟꯗ ꯂꯦꯞꯄꯣ ꯊꯣꯛꯈ꯭ꯔ ꯃꯥꯜꯂꯦ ꯑꯣꯖꯥ ꯑꯩꯉꯣꯟꯗ ꯊꯣꯛꯑꯒꯦꯅ ꯍꯧꯖꯤꯛꯇ ꯍꯥꯏꯔꯝꯃꯤ ꯅꯪꯕꯨ ꯑꯩꯅ ꯇꯨꯃꯤꯟꯅ ꯂꯩꯌꯣ ꯍꯥꯏꯔꯒ ꯀꯔꯤꯅꯣ ꯑꯗꯨ ꯌꯥꯝꯅ ꯍꯦꯗꯣꯛ ꯍꯦꯔꯥ ꯀꯥꯔꯤꯗꯣ ꯀꯔꯤꯅꯣ ꯑꯣꯖꯥ ꯂꯩꯔꯒꯦ ꯄꯨꯡꯂꯣꯏ ꯂꯣꯏꯔꯀꯥꯟꯁꯤꯗ ꯂꯩꯔꯒꯦ ꯍꯥꯏꯔꯒ ꯌꯥꯕ꯭ꯔꯣ ꯀꯔꯤꯅꯣ ꯍꯧꯖꯤꯛ ꯂꯥꯏꯗꯣ ꯂꯥꯛꯑꯕꯅꯤꯅ ꯑꯩ ꯍꯧꯖꯤꯛ ꯋꯥꯍꯪ ꯍꯪꯕ ꯍꯧꯔꯒꯦ ꯅꯪ ꯂꯥꯡꯉꯛꯀꯅꯨꯀꯣ ꯇꯝꯅ ꯂꯥꯏ ꯅꯪꯅ ꯀꯔꯤꯒꯤꯅꯣ ꯌꯨꯝꯁꯤꯗ ꯅꯊꯧꯁꯨ ꯅꯠꯇꯅ ꯂꯥꯛꯑꯒ ꯆꯪꯒꯠ ꯍꯧꯔꯤꯁꯤꯕꯣ ꯑꯩ ꯍꯥꯏꯕꯗꯤ ꯄꯣꯠ ꯆꯩꯗꯣ ꯂꯪꯈꯥꯏꯒꯅꯣ ꯅꯪ ꯀꯔꯤ ꯄꯥꯝꯒꯦ ꯍꯥꯏꯕꯗꯣ ꯁꯦꯡꯅ ꯍꯥꯏꯔꯣ ꯑꯩꯉꯣꯟꯗ ꯇꯥꯍꯜꯂꯣ ꯍꯦ ꯎꯁꯤꯠꯇꯕ ꯃꯥꯏꯕ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯗꯨꯕꯨ ꯀꯔꯤ ꯉꯥꯡꯉꯤꯅꯣ ꯏꯃꯥꯏ ꯄꯦꯃ ꯀꯔꯤꯅꯣꯅꯦ ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯌꯣ ꯍꯥꯟꯅ ꯅꯪꯅ ꯄꯥꯝꯃꯤꯕꯗꯣ ꯀꯔꯤꯅꯣ ꯍꯥꯏꯌꯣ ꯇꯥꯅꯤꯡꯗꯦ ꯑꯩ ꯌꯨꯝꯁꯤꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤ ꯑꯣꯏꯔꯝꯕꯤ ꯑꯩꯒꯥꯅꯤꯅꯦ ꯑꯩ ꯏꯁꯤꯡ ꯁꯥꯟꯅꯕ ꯌꯥꯝ ꯄꯥꯝꯃꯤ ꯏꯁꯤꯡ ꯁꯥꯟꯅꯕ ꯑꯗꯨꯅꯤꯗꯅ ꯑꯗꯨꯃꯥꯏꯅ ꯏꯟꯊꯤꯖꯅ ꯍꯥꯏꯌꯨꯗꯅ ꯐꯔꯦ ꯑꯗꯨꯗꯤ ꯅꯪꯒꯤ ꯃꯣꯡꯐꯝꯒꯤ ꯃꯅꯥꯛꯇ ꯕꯥꯊꯔꯨꯝ ꯑꯃ ꯑꯩꯅ ꯅꯠꯇꯦꯀꯣ ꯄꯟꯆꯕꯇꯤ ꯃꯇꯩ ꯃꯅꯥꯎ ꯃꯣꯏꯅ ꯁꯥꯖꯔꯅꯤ ꯃꯣꯏꯅ ꯄꯨꯊꯣꯛꯑ ꯁꯥꯗꯣꯔꯤꯅꯤ ꯑꯩꯅꯕꯨꯗꯤ ꯅꯠꯇꯦ ꯃꯣꯏꯅ ꯐꯖꯅ ꯁꯥꯖꯔꯅꯤ ꯑꯗꯨꯒ ꯅꯪ ꯁꯤ ꯌꯨꯝꯁꯦ ꯊꯥꯗꯣꯛꯑꯒ ꯅꯪ ꯆꯠꯈꯤꯒꯗ꯭ꯔꯥ ꯍꯥꯏꯔꯣ Okay, let me chill for some time. No, baby. ꯑꯩꯈꯣꯏꯅ ꯅꯪꯒꯤ ꯊꯕꯛꯇꯣ ꯇꯧꯕꯤꯔꯗꯤ ꯅꯪꯁꯨ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯌꯥꯕ ꯇꯥꯕꯅꯦ ꯍꯥꯏꯔꯣ ꯑꯗꯨꯗꯤ ꯅꯪ ꯆꯠꯀꯗ꯭ꯔꯥ ꯆꯠꯂꯣꯏꯗ꯭ꯔꯥ Okay, ꯆꯠꯈ꯭ꯔꯒꯦ ꯑꯗꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯍꯧꯖꯤꯛꯇꯤ ꯄꯟꯆꯕꯇꯤ ꯅꯣꯏ ꯑꯩꯒꯥꯒꯁꯨ ꯋꯥꯔꯤ ꯁꯥꯟꯅꯕ ꯐꯪꯂꯦ ꯑꯗꯣ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯗ ꯑꯩꯈꯣꯏ ꯑꯅꯤ ꯆꯠꯂꯒ ꯃꯥꯒꯤ ꯃꯣꯡꯐꯝꯗ ꯙꯨꯞ ꯊꯥꯎꯃꯩ ꯈꯔ ꯇꯧꯔꯒ ꯊꯕꯛ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯇꯨꯔꯁꯤ ꯑꯗꯨꯒ ꯅꯣꯡꯃ ꯗꯤꯟ ꯑꯃ ꯌꯦꯡꯂꯒ ꯃꯥꯒꯤ ꯕꯥꯊꯔꯨꯝ ꯑꯗꯨꯁꯨ ꯁꯥꯅꯕ ꯊꯧꯔꯥꯡ ꯇꯧꯔꯁꯤ ꯌꯥꯔꯦꯗꯅ ꯄꯟꯆꯕꯇꯤ ꯍꯣꯏ ꯐꯔꯦ ꯑꯣꯖꯥꯅ ꯐꯩ ꯍꯥꯏꯕꯗꯨꯃꯛ ꯇꯧꯗꯣꯔꯤꯃꯤ ꯄꯟꯆꯕꯇꯤ ꯑꯗꯣ ꯙꯨꯞ ꯊꯥꯎꯃꯩꯗꯣ ꯊꯥꯕ ꯂꯣꯏꯔꯒ ꯅꯈꯣꯏꯒꯤ ꯑꯩꯒꯥꯗꯣ ꯑꯩꯅ ꯀꯧꯔꯛꯀꯅꯤ ꯑꯗꯣ ꯃꯥ ꯁ꯭ꯋꯥꯏ ꯃꯐꯝꯁꯤꯗ ꯊꯣꯛꯂꯛꯑꯒ ꯃꯥꯒꯤ ꯄꯥꯝꯖꯕ ꯑꯃꯗꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗꯣ ꯃꯥꯒꯤ ꯃꯆꯤꯟꯃꯛꯅ ꯍꯥꯏꯔꯒꯅꯤ ꯑꯗꯨ ꯃꯨꯟꯅ ꯇꯥꯎꯀꯣ ꯍꯣꯏ ꯐꯔꯦ ꯑꯣꯖꯥ ꯁꯅꯥ ꯏꯕꯦꯝꯃ ꯊꯣꯛꯂꯛꯑꯣ ꯅꯪ ꯊꯣꯛꯂꯛꯑꯣꯅꯦ ꯑꯩꯈꯣꯏ ꯉꯥꯏꯔꯤ ꯊꯣꯛꯂꯛꯑꯣꯅꯦ ꯁꯅꯥ ꯏꯕꯦꯝꯃ ꯊꯣꯛꯂꯛꯑꯣꯅꯦ ꯁꯣꯔ ꯍꯣꯜꯂꯨꯅꯦ ꯏꯕꯨꯡꯉꯣ ꯃꯦꯀꯞ ꯂꯣꯏꯗꯅꯅꯤꯅꯦ ꯑꯩꯅ ꯂꯥꯛꯏꯁꯦ ꯁꯥꯎꯒꯠꯀꯅꯣ ꯁꯅꯥ ꯋꯥꯔꯤ ꯁꯥꯟꯅꯁꯦ ꯍꯥꯏꯅ ꯀꯧꯕꯅꯦ ꯍꯦꯜꯂꯣ ꯒꯨꯗ ꯏꯚꯤꯅꯤꯡ ꯀꯔꯤꯒꯤꯅꯣ ꯁꯅꯥ ꯅꯪꯅ ꯀꯔꯤꯒꯤꯅꯣ ꯁꯤꯔ ꯐꯥꯎꯕꯗ ꯌꯨꯝꯗ ꯑꯗꯨꯝ ꯂꯩꯁꯜꯂꯤꯕꯁꯤꯕꯣ ꯀꯩꯅꯣ ꯎꯁꯤꯠꯇꯕ ꯃꯥꯏꯕ ꯑꯩꯒꯤ ꯌꯨꯝꯅꯤꯅꯦ ꯃꯗꯣ ꯑꯩꯅ ꯂꯩꯅꯤꯡꯉꯦꯕꯨ ꯂꯩꯒꯅꯤ ꯂꯩꯅꯤꯡꯗ꯭ꯔꯒ ꯆꯠꯀꯅꯤ ꯅꯪ ꯃꯊꯧ ꯇꯥꯕꯔꯥ ꯑꯣꯀꯦ ꯐꯔꯦ ꯑꯗꯨꯗꯤ ꯅꯪꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯊꯨꯡꯍꯧꯗꯕ ꯃꯌꯥꯝꯗꯣ ꯍꯧꯖꯤꯛ ꯁꯤꯔꯕ ꯃꯇꯨꯡꯗ ꯍꯥꯏꯔꯣ ꯅꯪꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗꯣ ꯆꯤꯊꯗꯅ ꯍꯥꯏꯌꯨ ꯄꯟꯆꯕꯇꯤꯗ ꯏꯃꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯂꯣꯏ ꯄꯨꯝꯅꯃꯛ ꯊꯨꯡꯍꯟꯗ꯭ꯔꯕꯅꯤ ꯏꯃꯥꯅ ꯑꯩꯈꯣꯏ ꯌꯨꯝꯗ ꯍꯧꯖꯤꯛ ꯌꯦꯠꯂꯤꯕꯁꯦ ꯑꯃꯨꯛꯇꯪ ꯇꯣꯛꯄꯤꯌꯨ ꯍꯦ ꯀꯩꯅꯣ ꯅꯣꯏ ꯌꯨꯝ ꯍꯥꯏꯕꯣ ꯑꯩꯒꯤꯁꯨ ꯌꯨꯝ ꯑꯣꯏꯔꯝꯃꯤꯅꯤꯗꯣ ꯑꯩ ꯂꯩꯅꯤꯡꯗ ꯇꯣꯛꯀꯅꯤ ꯅꯊꯧꯔꯣ ꯏꯃꯥ ꯂꯩꯒꯅꯨ ꯍꯥꯏꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯗꯨꯃꯥꯏꯅ ꯄꯣꯠ ꯆꯩ ꯊꯨꯒꯥꯏꯕ ꯑꯗꯨꯗꯤ ꯐꯠꯇꯦꯗꯅ ꯏꯃꯥ ꯑꯩꯅ ꯀꯤꯍꯜꯂꯤꯃꯤ ꯍꯣꯏꯌꯦꯕ ꯏꯃꯥ ꯀꯤꯔꯦꯕ ꯌꯥꯔꯦꯕ ꯇꯣꯛꯑꯕ ꯅꯪꯒꯤ ꯑꯗꯨꯝ ꯆꯣꯏꯇ꯭ꯔꯪ ꯄꯥꯇ꯭ꯔꯪꯗꯣ ꯍꯤꯡꯉꯤꯉꯩꯗꯁꯨ ꯑꯗꯨꯝ ꯇꯧꯔꯝꯃꯤꯅꯤ ꯍꯧꯖꯤꯛꯇꯤ ꯇꯣꯛꯑꯕ ꯍꯥꯏ ꯅꯣꯏꯒꯤ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯋꯥꯉꯥꯡ ꯁꯉꯥꯡꯗꯣ ꯇꯧꯔꯛꯀꯅꯨ ꯑꯩꯉꯣꯟꯗ ꯈꯪꯉꯦꯗꯅ ꯌꯥꯝ ꯍꯦꯟꯖꯟꯒꯅꯨ ꯏꯃꯥꯗ ꯑꯩꯈꯣꯏꯅ ꯀꯩꯁꯨ ꯅꯨꯡꯉꯥꯏꯇꯕ ꯂꯩꯖꯗꯦ ꯏꯃꯥꯅ ꯇꯧꯕꯤꯔꯤꯕꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯒꯤ ꯋꯥꯅꯤ ꯏꯃꯥ ꯅꯆꯥꯅꯨꯄꯥꯅꯁꯨ ꯑꯩꯕꯨ ꯊꯥꯖꯕꯤꯗꯦ ꯏꯕꯦꯝꯃ ꯑꯩꯅ ꯅꯣꯏꯗ ꯋꯥꯔꯧꯕꯗꯤ ꯂꯩꯇꯦꯀꯣ ꯑꯗꯨꯏꯁꯨꯅꯦ ꯑꯩꯒꯤꯅꯦ ꯃꯣꯡꯐꯝꯁꯤꯒꯤ ꯃꯅꯥꯛꯇ ꯕꯥꯊꯔꯨꯝ ꯑꯃ ꯁꯥꯕꯤꯔꯣ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩ ꯁꯣꯏꯗꯅ ꯆꯠꯂꯒꯅꯤ
ꯍꯣꯏ ꯍꯣꯏ ꯑꯩꯒ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯁꯣꯏꯗꯅ ꯌꯨꯝꯁꯨ ꯊꯥꯗꯣꯛꯑꯒ ꯆꯠꯂꯗ꯭ꯔꯥ ꯆꯠꯇꯣꯏꯅꯦ ꯆꯠꯇꯣꯏꯕ ꯀꯔꯤꯒꯤ ꯆꯠꯂꯣꯏꯗꯣꯏꯅꯣ ꯑꯩꯉꯣꯟꯗ ꯊꯥꯖꯗ꯭ꯔꯤꯔꯣ ꯍꯤꯡꯂꯤꯉꯩꯗꯁꯨ ꯑꯗꯨꯝ ꯊꯥꯖꯔꯝꯗꯦ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯊꯥꯖꯗ꯭ꯔꯤꯅꯦ ꯇꯧꯔꯤꯁꯦ ꯊꯥꯖꯩ ꯑꯩꯒ ꯊꯥꯖꯩ ꯐꯔꯦ ꯑꯗꯨꯗꯤ ꯅꯣꯏ ꯑꯩꯒꯤ ꯕꯥꯊꯔꯨꯝ ꯁꯥꯕ ꯍꯧꯔꯣ ꯑꯩꯁꯨ ꯇꯞꯅ ꯇꯞꯅ ꯌꯨꯝꯗꯨꯗꯒꯤ ꯄꯦꯛꯀꯤꯡ ꯇꯧꯕ ꯍꯧꯔꯒꯦ ꯊꯣꯛꯅꯕ ꯄꯣꯠ ꯌꯣꯝꯃꯨꯔꯒꯦ ꯍꯥꯏꯕ ꯁ꯭ꯋꯥꯏꯁꯤꯗ ꯍꯅꯨꯕꯤ ꯑꯃꯒꯤ ꯕꯥꯊꯔꯨꯝ ꯑꯃꯁꯨ ꯁꯥꯔꯦ ꯀꯃꯥꯏꯅ ꯇꯧꯗꯣꯔꯤ ꯀꯩ ꯇꯧꯅꯤ ꯍꯥꯏꯒꯦ ꯑꯩꯈꯣꯏꯒꯤ ꯏꯔꯨꯖꯕ ꯈꯣꯠꯄ ꯄꯨꯝꯅꯃꯛ ꯅꯨꯡꯉꯥꯏꯔꯦꯗꯅ ꯍꯣꯏꯅꯦ ꯃꯇꯥ ꯆꯥꯔꯦ ꯑꯗꯨꯅꯤ ꯒ꯭ꯌꯥꯟ ꯌꯥꯎꯗꯕꯤ ꯕ꯭ꯔꯦꯟꯗꯣ ꯀꯥꯏ ꯇꯥꯍꯧꯔꯒꯦ ꯑꯩ ꯁꯤꯕꯗ ꯂꯣꯏꯕꯅ ꯃꯩ ꯊꯥꯗꯣꯛꯈ꯭ꯔꯕ ꯈꯪꯗꯦ ꯍꯣꯏꯅꯦ ꯆꯨꯝꯃꯤꯅꯦ ꯍꯦ ꯀꯣꯏꯁꯟ ꯀꯧꯕꯤꯒꯅꯤ ꯀꯣꯏꯁꯟ ꯏꯕꯤꯔꯝꯃꯣ